Eikhoi Meitei da ulta attack tawrꯛꯇꯣꯏꯕꯀꯣ hello mayam nungsi yam kanna sile hadu nai mathai da kakhala phammini olang mo na imung da khang ngamdebo ado mayam Manipur ya no pa da lak ta basi satina nungai te net che numit khoi channa di khoi chan ju Manipur da lei ya ba hoji ne da mang na di numit 35 ni gi ban ni na haira pa net che numit 35 ni gi thing khare ai ado gi atopa mi khara na di dum numit 5 ni gi thing khare ai dumai na hai do kaya ni gi oidoi no di khangde ado ina ai jahas maine irang khitang bu tau batara dine hekta ne thingjanba se simoi gi hainabi oiraba min mangani bu oru 35 bu oru asigi matungda mon kamu dum mangani na sonda gi na dum tha ma ni hum di dum maina dum ne che op tong thong gidro bane adagi myam akoi do cha su handak moi huji su jiri irang jam kala tauriaba do cha na handak kharani train ju yam kan khongi train ga nak na leiba je ko ka nungai te ada do cha na handak koi jum da kharani la am do ma ki makhwang na ba koi do cha gi makhwang ne chat pa ngam dang gi yam kan na ba do adu mai na ma si makhwang na ba kha kui re ba du na dum dolu dang hal dang che kap chat le ba su ji jum ju sari bani na ne adu na thabak su khara kal la bani na makhwang na ju henjelak pa de gi ma khoi la am bani ba nahan thangja numi la am ba do jumja kasen mi han gri ni ba adui manum duga koina dolu da chale ahan ba chatpa numitu di chatluraga dolu da chatluraga ne makhwang do kaino torokte semna khonari torokte mogi molom la kari no khangde poram ma khangne ina phajal laga thari aba gamra lok la aidi olang ko olang poto chot la ba aidi haina da bana kamai le lino khangde bo iru ru thou no aina hairapa adu mai to da na thari ne ba ahan ba chatlu ba din do adogi du matung da mathangi numitu ko makhwang si sem do ba adu mai na ahan ba chatlu ko do dum war su wa na ne ma su aina tabagan se di paksa uba phangjade da na chatluraga tane ba laki puson side ta lai ru su chatluraga tane ba ujadoi do khoi sai de cha bagan ga do lai jada bani na uba phangde ba aduna cha bagan ji sakhi matan cha bagan ji la la chatla bani ne cha bagan ji chau pa changning mana loi ra ba ahan ba sapanu mai tu de khoi ka ga satliya ba aduna dum line gari da ko ori changji yaroi toini mathang da chapanu mi to mathang chekap chapanu mi to aduga di mathangi semba chapanu mi tu di line gari da chatlabani na ne line gari ora so khoi du ngai helaga ne gari do khoi pugi ba gari do ngai helaga paisa khara he na piraga ne dum adui gari do dum halai ni aba do Meitei su Meitei ni aba do changai bi yari ni duga hai ba do ngamdraba aduna changak tre ba da ahan ba chapanu mi tu de khoi ka ka jo 6 kaino station da ne mi loba lak pa Guwahati da sat mi thinba lakpa ko Guwahati da sat pagi mi thinba lakpa adu mak thinba lakpa do gi kaka ga mata chare na khudum doctor da sat hore na kai gari da sat labani na cha bagan ji jorok pa da na kaka ga hak tang kum ji video am tang lau sai du mai to da na video lau ja bane ba adu ga do mi atop na haidi kana gum bana dum hairi ba som da lan kala kan ji ga noi na du gai du ga sat laga video lau da na khona yam nungai re ne na hairi ba ko adu nungai thok pa na ti ba ko ja ko ju khang ni lan lai ba khang ni ba ko do sa ju jeng kaka jum da thamamaga masu maki makhwang na ba do adu gi da mak ta lak pa ne ba da kaka su mang na kai gum ba lan ki ba tari kaka su loina lak pa ya ba da kaka su lan jaw da ba kaino yaw da ba na te ba moi khanda wai ram da gi thokhi ba sina nu nang ai hing nungalam dai do doi wai du he hanjala i ne ba ada ai kamai na khangi ai di ne kaino tore nahan doctor da chatluraga mathangi checkup se panumi to adu ge halaga dugi mathangi next din da ne akoi kaka phone to we ba jum da ne akoi da do cha da phone to re ba ai di tung khara ba pung 12 makhai pung ama makha ama ga minute nifu gi du phone to we ba kaka ne adu ga mana hai ba huji yam kan lan ai di kap na ri nongmai yam kap na ri bom su tha da ba makon tai do gi moi gi kangsi khing ba hai bra khang de ne akoi siga di du gi du lai ta bani na khang de ba kangsi khing ni hai ra bel khing ni hai ra kenom hai ba adu su tau da na jum da mi kanam leina de mau ro mau na ha ahan mi ma chen thok na surok ta ne khambra gari thatli ba army gari khang de Assam rifle gi gari khang de adu go da thatli ba ko gari tha dok tri ba
ꯍꯥꯏꯅꯦꯕ ꯀꯩꯒꯨꯝꯕ ꯃꯣꯏꯒꯤ ꯒꯥꯔꯤꯗꯣ ꯊꯥꯗꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯃꯣꯏꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯈꯔ ꯌꯦꯡꯁꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯣꯏꯅ ꯀꯩꯒꯨꯝꯕ ꯃꯣꯏꯒꯤ ꯒꯥꯔꯤꯗꯣ ꯊꯥꯗꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯑꯃꯗꯨꯒꯤ ꯁꯥꯏꯠ ꯂꯧꯔꯒ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯎꯜꯇꯥ ꯑꯦꯇꯦꯛ ꯇꯧꯔꯛꯇꯣꯏꯕꯀꯣ ꯑꯗꯨꯅ ꯃꯣꯏꯒꯤ ꯒꯥꯔꯤꯅ ꯊꯥꯗꯣꯛꯇꯦ ꯍꯥꯏꯕ ꯑꯗꯨ ꯒꯥꯔꯤꯗꯣ ꯁꯪꯕꯒꯤꯅꯦꯕ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏꯅ ꯁꯣꯔꯣꯛꯇ ꯂꯩꯁꯦ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯐꯥꯎꯕ ꯃꯣꯏ ꯂꯩꯔꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯤ ꯑꯃꯨꯛ ꯅꯨꯄꯤ ꯀꯥꯡꯕꯨꯅ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯜꯍꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯁꯦ ꯆꯪꯉꯛꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕ ꯍꯧꯖꯤꯛ ꯆꯤꯔꯤꯗꯅꯦ ꯆꯤꯔꯤꯒꯤ ꯁꯤꯆꯨꯋꯦꯁꯟ ꯌꯥꯝ ꯃꯑꯣꯡ ꯆꯥꯗꯦꯕ ꯍꯧꯖꯤꯛꯀꯣ ꯂꯥꯟ ꯌꯥꯝ ꯀꯟꯅ ꯃꯐꯝꯗꯗꯤ ꯌꯥꯝ ꯀꯟꯅ ꯂꯥꯟ ꯊꯦꯡꯅꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯇꯧꯕꯗꯤ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏ ꯑꯗꯨꯋꯥꯏꯗꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯗꯣꯆꯥꯗꯨꯁꯨ ꯌꯦꯡꯉꯣ ꯃꯥ ꯃꯈ꯭ꯋꯥꯡꯁꯦ ꯅꯥꯕ ꯐꯔꯦ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇꯣ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯣ ꯃꯥ ꯆꯦꯀꯞ ꯆꯠꯂꯨꯔꯦꯕꯀꯣ ꯑꯗꯨꯗꯒꯤ ꯃꯈ꯭ꯋꯥꯡꯗꯣ ꯁꯦꯝꯃꯛꯑꯦ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗꯣ ꯑꯩꯈꯣꯏꯒꯤ ꯍꯨꯛꯇꯣꯛꯑꯝꯕ ꯍꯥꯏꯇꯥꯔꯦ ꯈ꯭ꯋꯥꯡꯁꯦ ꯈ꯭ꯋꯥꯡꯒꯤ ꯑꯩꯈꯣꯏ ꯈꯨꯔꯨꯗ ꯍꯥꯏꯔꯒ ꯈꯨꯔꯨꯒꯤ ꯀꯥꯡ ꯑꯅꯤꯁꯦ ꯀꯥꯡ ꯑꯃ ꯆꯣꯟꯊꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕ ꯑꯩꯈꯣꯏꯗꯤ ꯈꯣꯡ ꯑꯅꯤꯁꯦ ꯈꯣꯡꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯁꯦ ꯑꯃ ꯈꯔ ꯆꯣꯟꯊꯔꯝꯕꯀꯣ ꯀꯗꯣꯝ ꯁꯥꯏꯠꯅꯣꯗꯤ ꯈꯪꯗꯦ ꯑꯗꯨꯒꯤ ꯁꯥꯏꯠꯇꯨꯃ ꯈꯔ ꯆꯣꯟꯊꯔꯝꯕ ꯑꯗꯨꯗꯨꯅ ꯃꯥꯁꯦ ꯆꯤꯛꯄꯤꯕ ꯑꯩꯈꯣꯏꯗꯤ ꯁꯔꯨ ꯀꯩꯅꯣ ꯇꯧꯕ ꯑꯩ ꯍꯥꯀꯠꯆꯔꯤꯕ ꯏꯁꯥꯗ ꯅꯨꯡꯁꯤꯠꯁꯤꯒꯅꯦ ꯀꯩꯅꯣ ꯇꯧꯋꯦ ꯇꯤꯟ ꯀꯥꯡꯒ ꯆꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯀꯠꯆꯔꯤꯕ ꯌꯥꯝꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯔꯨ ꯈꯔꯁꯨ ꯈꯤꯇꯪ ꯁꯣꯛꯄꯟꯕ ꯇꯧꯕꯗ ꯆꯤꯛ ꯁꯥꯕ ꯌꯥꯝ ꯅꯥꯕꯅꯦꯕ ꯍꯥꯏꯅꯩꯌꯦꯕ ꯃꯤꯅꯅꯦ ꯁꯔꯨꯒ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯇꯥꯔꯗꯤ ꯌꯥꯝꯅ ꯆꯤꯛ ꯁꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯀ ꯑꯗꯨꯝ ꯑꯣꯟꯊ ꯈꯣꯠꯇꯅ ꯊꯦꯡꯒꯥꯏ ꯈꯣꯠꯀꯥꯏ ꯇꯧꯔꯁꯨ ꯈꯨꯠꯇ ꯁꯤꯡꯂꯤ ꯊꯨꯞꯄ ꯇꯥꯔꯁꯨ ꯌꯥꯝ ꯅꯥꯗ꯭ꯔꯅꯦ ꯑꯗꯨꯃꯥꯏꯅ ꯗꯣꯆꯥꯒꯤꯗꯨꯗꯤ ꯃꯈꯣꯡ ꯑꯅꯤꯁꯦ ꯃꯈꯣꯡ ꯑꯃꯅ ꯆꯣꯟꯊꯔꯤꯕꯀꯣ ꯅꯥꯟꯊꯣꯛꯏꯕ ꯃꯈꯣꯡ ꯑꯃ ꯑꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯄꯥꯟꯕꯅꯦꯕ ꯃꯈ꯭ꯋꯥꯡꯁꯦ ꯑꯗꯨꯒ ꯍꯨꯛꯇꯣꯛꯏꯅꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯗꯣꯂꯨꯗ ꯆꯠꯂꯒꯗꯤ ꯃꯣꯏꯁꯦ ꯌꯥꯝ ꯐꯖꯅ ꯖꯣꯏꯟ ꯇꯧꯔꯤꯅꯦ ꯑꯗꯨꯏꯗꯣ ꯑꯗꯨꯝ ꯈꯔꯗꯤ ꯉꯥꯏꯍꯥꯛꯇꯤ ꯌꯥꯝ ꯂꯥꯎꯔꯛꯑꯦꯕ ꯑꯩꯈꯣꯏ ꯗꯣꯆꯥꯅꯦ ꯅꯥ ꯃꯥꯜꯂꯦ ꯌꯥꯝꯅ ꯑꯗꯣ ꯃꯣꯏꯅ ꯗꯣꯆꯥꯅ ꯍꯥꯏꯕ ꯑꯍꯥꯟꯕꯗ ꯈꯣꯡ ꯑꯅꯤꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯈꯣꯡ ꯑꯅꯤꯁꯦ ꯑꯁꯤ ꯈꯣꯡ ꯑꯅꯤ ꯁꯨꯃꯥꯏꯅ ꯂꯩꯗꯅ ꯈꯣꯡꯁꯦ ꯁꯨꯃꯥꯏꯅ ꯆꯤꯡꯉꯒꯅꯦ ꯑꯃꯅ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯆꯤꯡꯉꯒ ꯑꯃꯅ ꯆꯣꯟꯊꯍꯜꯂꯦ ꯍꯥꯏꯕꯀꯣ ꯈꯣꯡ ꯑꯅꯤ ꯑꯃꯅ ꯆꯣꯟꯊꯍꯜꯂꯒ ꯑꯗꯨꯒꯤ ꯑꯃꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯔꯦꯅ ꯍꯥꯏꯗꯤ ꯃꯣꯏꯅ ꯆꯤꯡꯉꯒ ꯆꯣꯟꯊꯍꯜꯂꯤꯅꯦꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯆꯣꯟꯕ ꯁꯥꯏꯖꯁꯦ ꯁꯨꯃꯥꯏꯅ ꯈꯣꯡ ꯑꯅꯤꯁꯦ ꯐꯥꯖꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯏꯟꯈꯠꯂꯒ ꯃꯀꯥꯡ ꯆꯤꯕ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯀꯠꯆꯔꯝꯃꯤꯁꯦ ꯑꯗꯒꯤ ꯆꯣꯟꯊꯔꯤꯕ ꯁꯥꯏꯗꯠꯇꯣ ꯁꯨꯃꯥꯏꯅ ꯏꯟꯈꯠꯂꯒꯅꯦ ꯑꯗꯨꯗꯒꯤ ꯂꯧꯁꯜꯂꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯅꯤꯅ ꯅꯥꯔꯣꯏꯗ꯭ꯔꯅꯦ ꯑꯩ ꯀꯥꯡ ꯆꯤꯛꯄꯅ ꯂꯣꯏꯔꯦ ꯆꯠꯂꯒꯦ ꯑꯗꯨꯅꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯦꯝꯃꯛꯑꯒ ꯑꯗꯒꯤ ꯃꯥꯛꯇꯣꯗꯤ ꯁꯦꯝꯃꯛꯄꯒ ꯗꯤꯟꯗꯣ ꯑꯗꯨꯝ ꯍꯜꯂꯒꯦ ꯍꯥꯏꯕꯗ ꯑꯩꯅ ꯖꯥꯃꯟꯗꯕꯗꯒꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯁꯤꯗꯤ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔꯗ ꯑꯝꯇꯪ ꯆꯠꯂꯨꯁꯤ ꯃꯥꯁꯨ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔ ꯄꯨꯟꯁꯤꯒꯤ ꯑꯃꯨꯛ ꯆꯪꯖꯗ꯭ꯔꯤ ꯍꯥꯏꯌꯦꯕ ꯑꯗ ꯂꯥꯏꯕꯛ ꯐꯔꯤꯕ ꯃꯥ ꯆꯠꯆꯗꯕꯒ ꯑꯗꯒꯤ ꯑꯩꯁꯨ ꯗꯤꯟꯗꯨꯒ ꯑꯩꯈꯣꯏ ꯃꯨꯅꯤꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠ ꯑꯣꯏꯕꯒ ꯑꯗꯩ ꯑꯩꯗꯤ ꯑꯦꯝꯅꯁꯨ ꯃꯟꯗꯤꯔꯗ ꯆꯠꯀꯅꯤꯌꯦ ꯆꯠꯂꯤꯕꯀꯣ ꯑꯩꯗꯤ ꯂꯩꯕꯥꯛꯄꯣꯛꯄ ꯈꯨꯗꯤꯡꯒꯤ ꯃꯟꯗꯤꯔꯗ ꯆꯠꯂꯤꯗꯅ ꯗꯣꯆꯥꯁꯨ ꯃꯥ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔ ꯑꯃꯐꯥꯎ ꯆꯠꯆꯗ꯭ꯔꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯂꯩꯔꯣ ꯉꯁꯤꯁꯤꯃ ꯂꯩꯔꯒ ꯃꯟꯗꯤꯔꯗ ꯆꯠꯂꯨꯔꯒ ꯑꯗꯒꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯁꯦ ꯑꯌꯨꯛ ꯉꯟꯅ ꯇꯧꯅ ꯆꯠꯂꯨ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯨꯕꯨ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯁꯦ ꯂꯩꯁꯦ ꯃꯥꯁꯦ ꯁꯣꯔ ꯍꯣꯟꯗ꯭ꯔꯕ ꯌꯨꯝꯗ ꯆꯠꯅꯤꯡꯉꯤꯕꯀꯣ ꯀꯀꯥ ꯃꯊꯣꯟꯗꯁꯨ ꯌꯨꯝꯗ ꯂꯩꯍꯧꯕꯅꯤꯅ ꯐꯅ ꯍꯥꯏꯔꯁꯨꯀோ ꯂꯥꯟ ꯅꯨꯡ ꯀꯩ ꯀꯔꯥ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯄꯥꯔꯠꯅꯔꯗꯣ ꯑꯗꯨꯒꯤꯗꯣ ꯃꯥ ꯃꯊꯣꯟꯗ ꯊꯥꯗꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯅ ꯖꯍꯥꯕꯨ ꯑꯣꯏꯔꯁꯨ ꯑꯋꯥꯕ ꯃꯇꯝ ꯈꯟꯗꯦ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯈꯟꯗꯦ ꯄꯨꯟꯅ ꯑꯗꯨꯝ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯕꯗꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕꯗꯣ ꯍꯦꯜꯂꯤꯗꯅ ꯑꯗꯨꯅ ꯀꯀꯥꯗꯣ ꯌꯨꯝꯗ ꯂꯩꯍꯧꯕꯅꯤꯅ ꯃꯥꯁꯨ ꯀꯀꯥꯗꯣ ꯊꯥꯗꯣꯛꯑꯒ ꯂꯩꯅꯤꯡꯗ꯭ꯔꯤꯕꯅꯦ ꯑꯗꯨꯅꯅꯦ ꯃꯥꯁꯦ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯁꯦ ꯂꯩꯔꯦꯀꯣ ꯑꯗꯨꯗꯒꯤ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯁꯦ ꯑꯌꯨꯛꯁꯦ ꯉꯟꯅ ꯄꯨꯡ 6 ꯇꯥꯔꯛꯄꯗ ꯃꯥ ꯐꯤꯁꯦ ꯂꯣꯏꯈ꯭ꯔꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤꯗꯨꯁꯨ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯅꯍꯥꯟꯒꯤꯗꯤ ꯑꯩꯁꯦ ꯊꯥꯡꯖ ꯅꯨꯃꯤꯠꯁꯨ ꯑꯗꯨꯝ ꯃꯥ ꯂꯥꯛꯑꯒ ꯊꯥꯡꯖ ꯅꯨꯃꯤꯠ ꯂꯥꯛꯑꯒ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯨ ꯗꯣꯛꯇꯔꯗ ꯆꯠꯂꯦ ꯑꯃꯨꯛ ꯅꯤꯡꯊꯧꯀꯥ ꯅꯨꯃꯤꯠꯁꯨ ꯑꯃꯨꯛ ꯗꯣꯛꯇꯔꯗ ꯆꯠꯂꯦ ꯑꯃꯨꯛ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯁꯨ ꯃꯥꯒꯤ ꯃꯣꯜꯗꯒꯤ ꯐꯥꯇꯣꯛ ꯕꯖꯥꯔꯗꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯂꯩꯕꯒꯤꯅꯦꯅ ꯆꯠꯂꯦ ꯑꯩꯈꯣꯏꯕꯥꯅꯤꯁꯦ ꯆꯥꯛ ꯆꯔꯥ ꯑꯃ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯃꯤꯟꯅꯕꯁꯦ ꯐꯪꯗ꯭ꯔꯦꯕ ꯑꯗꯨꯗꯒꯤ ꯌꯨꯝꯁꯀꯩꯁ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯃꯟꯗꯤꯔꯗ ꯑꯃꯨꯛ ꯆꯠꯂꯨꯔꯦ ꯈꯣꯠꯂꯨꯔꯦ ꯇꯧꯔꯦꯗꯅ ꯁꯪꯅꯗ꯭ꯔꯦꯕ ꯑꯗꯒꯤ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯁꯤꯁꯨ ꯃꯥꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯧꯕꯁꯦ ꯑꯩꯅ ꯌꯥꯗ꯭ꯔꯕ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯦ ꯑꯗꯨꯃꯥꯏꯅ ꯉꯥ ꯆꯔꯥ ꯑꯃ ꯂꯩꯔꯨꯔꯒ ꯑꯩꯈꯣꯏꯕꯥꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦꯕ ꯑꯗꯨꯒ ꯑꯩꯁꯦ ꯑꯃꯨꯛ ꯃꯉꯣꯟꯗ ꯊꯥꯅꯤꯡꯗ꯭ꯔꯕ ꯑꯩꯅ ꯀꯀꯥꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯔꯦꯕ ꯗꯣꯆꯥꯗ ꯐꯣꯟ ꯇꯧꯍꯜꯂꯦꯕ ꯀꯀꯥꯗꯅꯦ ꯑꯗꯒꯤ ꯀꯀꯥꯗ ꯐꯣꯟ ꯗꯣꯆꯥꯅ ꯍꯥꯏꯕ ꯃꯊꯪꯒꯤ ꯆꯦꯀꯞ ꯍꯌꯦꯡ ꯂꯥꯛꯏꯕ ꯅꯤꯡꯊꯧꯀꯥꯕꯁꯦ ꯑꯁꯤꯒꯁꯨ ꯑꯃꯨꯛ ꯆꯦꯀꯞ ꯆꯠꯇꯣꯏꯅꯦꯕ ꯑꯁꯤꯁꯦ ꯆꯦꯀꯞꯁꯦ ꯂꯣꯏꯔꯒ ꯑꯩ ꯂꯥꯛꯑꯒꯦꯅ ꯍꯥꯏꯕ ꯀꯀꯥ ꯑꯦꯛꯗꯝ ꯁꯥꯎꯒꯜꯂꯦꯕ ꯊꯥ 2-3 ꯂꯩꯒꯦꯔꯥ ꯂꯩꯖꯔꯣ ꯍꯥꯏꯅ ꯂꯩꯈ꯭ꯔꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯅꯪ ꯐꯅꯤ ꯍꯥꯏꯗꯣ ꯇꯧꯈꯠꯂꯛꯑꯦꯕꯀꯣ ꯑꯗꯨꯒꯗꯤ ꯀꯀꯥ ꯃꯣꯟꯗꯥ ꯍꯥꯎꯇꯕꯗꯗꯤ ꯗꯣꯆꯥꯅ ꯃꯥ ꯑꯗꯨꯝ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏꯔꯕ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯑꯗꯨം ꯀꯀꯥꯗ ꯁꯥꯎꯔꯛꯏꯅꯦꯕ ꯃꯥꯒꯤꯗꯣ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯉꯝꯗ꯭ꯔꯕ ꯑꯩꯅ ꯍꯥꯏꯕꯗꯨꯒꯅꯦ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯅ ꯗꯣꯆꯥ ꯆꯠꯂꯣ ꯑꯗꯨꯝ ꯅꯣꯡ ꯅꯤꯅꯤꯗꯁꯨ ꯉꯥꯏꯔꯦ ꯅꯤꯡꯊꯧꯀꯥ ꯅꯨꯃꯤꯠꯇꯨꯃ ꯑꯃꯨꯛ ꯆꯦꯀꯞ ꯆꯠꯄꯗꯣ ꯑꯗꯨꯝ ꯀꯀꯥꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯆꯠꯂꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯆꯠꯈꯤꯕꯅꯦꯕ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯔꯛꯑꯦꯕ ꯍꯧꯖꯤꯛ ꯂꯥꯟ ꯃꯔꯛꯁꯤꯒ ꯑꯩꯈꯣꯏꯅ ꯁꯤꯒ ꯂꯥꯟ ꯊꯦꯡꯅꯔꯤ ꯅꯣꯏꯅ ꯑꯗꯨꯒ ꯀꯣꯏꯅ ꯈꯣꯠꯅ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯒꯅꯣꯕꯀꯣ ꯃꯤꯒꯤꯁꯨ ꯑꯋꯥꯕꯗꯣ ꯃꯇꯥꯡꯗꯣ ꯈꯔ ꯌꯦꯡꯕꯤꯌꯣꯕ ꯑꯗꯨꯅꯤꯗ ꯃꯌꯥꯝ
ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯈꯛꯀꯤꯗꯃꯛꯇ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯋꯥꯈꯜ ꯑꯣꯟꯅꯔꯤꯕꯗꯣ ꯑꯗꯨꯈꯛ ꯁꯦꯝꯗꯣꯛꯄꯒꯤꯗꯃꯛꯇ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯆꯔꯛꯄꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ